Manipurgi hingsa center na loisinba ngamdabagidamag November 8 awang nongpok sinthung na neso na protest tawgadawre. Manipur da taruk suraklaba sinkuki narco terroristing na chatharagliba hingsa ase center na ngasi phawbada loisina na ba tabak paikhatabagi mayokta Northeast Student Organization neso na tha asigi 8 awang nongpoki state sing sinbathung na akanba protest sathagadawre. Guwahati da haukiba October 13 da pangthokiba nesogi Executive Council meeting da awang nongpoki state khudingmaki capital singda tha asigi 8 akan ba protest sathanaba warep lawkibani haina nesogi chairman Samuel B. Zirwana statement amada phongdorokle awang nongpoki state taret Assam, Meghalaya, Arunachal Pradesh, Manipur, Nagaland, Mizoram amasung Tripura gi capital singda neso na paksan na protest sathagani haire Manipur da hujik mayong nariba law and order gi ka hena soksilagliba phibam asigi matangda neso na yamna lumna lawri haina Zirwana phongdorokle ngasi fawbada tha taruk mapung phakraba matam si fawbada Manipur da sinkuki narco terroristing na maitei phurupta satharagliba hingsa gi thawongsin asi lepa leitre India laingang na tungkoi na waroisin purakna ba thawrang amatasu paikhatre Central laingang na hingsa asi loisina na bohona daba maram na miyam gi punsi Lanthum amade mahiroi community gi nong magi punsida ka hen na awaba mayok na hale hai na su neso na phongdorokle center laingang na tha taruk mapung pharaklaba hingsa ase tungkoi ba waroi sinama purakna ba hona ba ngamdaba na miyam amasung neso gi thongmising na ka hen na asawba phongdokle India laingang na Manipur gi hojik wei ba tangdu leita ba phibam asida mamit tangba manapang bo authority wei na laifam thokte matau karam na hojik leiri ba hingsa gi irang asigi waroi sin purakada gi haibage matangda chapsaba pambay puthokduna honagadabane mari lena ba stakeholder singa khana nainaduna hingsa asi loisina ba honagadabani haina nesogi chairman na makhata na phongdorokle haukiba me ahum dagi chinkuki narco terroristing yauna Manipur da khundari ba kuki kangluk ke lamhen tuhen ba miyoi kharana maitai community gi mathakta attack satharak padage Manipur sinthung na violence ki thokdok sing mayok narakhiba nei ngasi fawbada miyoi chamaga marfu gi mathakta sikhre aduga miyoi lising kaya na Violence asina maram moiduna lanjena duna leiriba ne Bisnupur district leiriba relief camp sing da changjapam lawduna leiba inmate sing na makhoi gi nong magi tangai fadana changba chana thaknaba polam sing mapung phana phangan biyo chinjak amasung thaknaba ising awat pana pikthal lei marang kaina amasung chang nai na phangan biyo haina sit in protest sathakre asiguma protest makhalase inmate sing da mari leina ba authority sing na matam sana amasung chang nai na inmate sing gi tangai fadana changba polam sing Fangandabadagi satharak panay hawjik makhoi na leriba relief camp dagi kilometer anirom lap na leiba Cookie Girls College Hostel da hangdok na balay nga ki maikay dagi kangalaki ba wapam ado Bisnupur District ki relief camp sing da leriba miyoi sing na yakide hingsa ki thabak satharak raba matungda Kumbi Central High School da lanje na raklaba miyoi chanirom changjapam lawduna leirakiba ne Churasanpur District ki manungsan na leiba Torbung Bangla da leiramba maitai community ki miyoi sing ado Cookie Girls College Hostel da Hongjin na balay ngak na handakta nauna kangalakiba ne Kumbi Central High School da laydiba inmate sa nirom ado hawkiba numit humnirom gi matamasi da thakna ba ising phangdabadage awaba mayok na rehay na ke Sanggita Devi kauba inmate amana paumi sing da phongdokhe Torbung Bangladesh state lay ngak na makhoi ge may sakra ba yum sing nauna sadriba phawba hawjik laydiba high school da makhata na laykiga ne atopa mafam da makhoi bu thangdok thangjin tawba yaroi hay na su Sanggita na makhata na phongdokhe Angang humbudrarom yauna leiriba inmate sing ase haukiba me ahum dage haurakhiba hingsa gi thokdok adu dage ngasi fawba high school asida leirakhiba ne